Prime Minister Modi na Chandigarh Da Lupa Crore lising mariga chartered Rom Oigadba project Kayagi Maikhum Hangdokhre. Leibag asigi Prime Minister Narendra Modi na ngasi Chandigarh Union Territory gi oina healthcare, education amasung road infrastructure gi oiba Lupa Crore lising mariga chartered Rom gi tongan ba project kaya sangaba yauna urep yung tambagi thabak pangthokre. Ngasi Modi na project sing adu hawdokpagi matangda wa ngangladuna khudongchaba ase Union Territory Chandigarh khakta natana yumlon nariba state singdasu kanaba fangadawri haina thamki. Chandigarh asi city ama khakta natana India gi chawkhatpagi model ama oiribani. Mafam asibu plan torba chawkhatpa amadi afaba punsi mahing afaba health ki khudongchaba sing pumnamak lairibani. Mafam asi NDA lenga ke governance ke model ge achauba sarugama oiri Chandigarh gi chawkhatpana miyoibagi punsi mahing asi semdokpa ngami. Masina Punjab, Haryana amasung Himachal Pradesh state singasu chawna kanaba pigedawri. Healthcare matangda Chandigarh Eyes India gi oina yamna maruoiba center ama oiri maruoina mafam adugi PGI na khangnariba health facility asi matamga chunaba amadi advance oiraba analai gi khudongchaba kaya miyoi lakh kaya da fangan bangamli. Mahakna makhata na phongdokhiba wafam singda leibak asida chahi ama makhai gi mamangda justice system da ahongba ma puraktuna Bharatiya Nyay Sanhitina Indian Nepal Court ki mahut sinkrabani masina choirak pibada yumfam oiba law singi mahutta achumba wal pibada yumfam oiba legal system ama ohelikle haiki. Leibak asida paikhatpa integrated command amasung control center smart traffic management smart parking amasung digital governance ke thabak thoram sing asina Chandigarh bu high tech city ama ohelibani. Hairiba mission asida lengang Lupa Crore lising ani ka chonga rom hena charting tauki. Chandigarh na Haryana Punjab amasung Himachal Pradesh state singi samnafam oiba maruoiba half ama oibata natana Jammu and Kashmir fawbagi miyoi kayama healthcare gi dabakta mafam aduda lagnaribani. Matamamada India gi healthcare system asi malemna nungnangba fawba ama oirambadagi corona pandemic matamda India gi asengba saktam adu malemda khangba ngamkhrabani haiki.